Marubapal Tumsari. B20 Conference Hodokre Center the BJP Lengak Lakpadagi Awang Nongpoki Lamdam Yauna, Chaukat Kongtang the Achoba Ahongba Lakle Haina Chief Minister Nongtopam Biredna Fongdokre. Lilong area da CDO Imphal West na operations at Habada, Mui Ani Brown Sugar Amadi Jali Note Nambada Sizinaba Potlam Galoy na Fagad pa ng trade. War on Drugs Campaign Kankalagdi Kangpokpi District Kiting Sad Village Amasung Masiki Akoy Bada Layba Mafam Kayada Paksa na Popi Tharamba Mui Mga Polis na Fare. Amadi ipa ipuna thambiramba ima lebake asengba masak nongmanong magimang silakli lengag ng tuminalation ba haibasi pangdabagi thawongi haina UCM na haidi. IS News mining tabi riba kwaipam na magpo ay JUSHY ASEM taram na okjeri. COVID-19 naging ngaktok na ba kutoy na hambiyu, hand sanitizer siznabiyu, mask upiyu, fit taruki distance tabiyu, yari pa makay vaccine dose na kaptokbiyu. Seksin ba na pum na makiyay fa ba ni hauzik pausandok na pizari. Center da BJP lengak lakpadagi awang nongpo kilamdam yaw na jakwat kongtang da ajoba ahongba mapurak pangamle haina, Chief Minister Nongtopam Biredna Fongdokre. Manipur lengang na yumbu oidu na ngasidagi hauraga numit humni jathagadaba G20 Summit ki Business 20 B20 asi Imphal gi City Convention Center da haudokpagi thauramda wafam asi Chief Minister na Fongdokibani. Thauram aduda Commerce and Industries ki Union Minister Som Prakash, Union State Minister R.K. Ranjan, Chief Secretary Suresh Babu, Siza Hospital ki Chairman Dr. K.H. Palin amadi Babina Group Private Limited ki Chairman Dr. T.H. Dabalina Athoyba mitung ay nasarugyaki. Chief Minister N. Birenang Makataraduna Narendra Modi na India ki Prime Minister Oirakpadagi Manipur yauna Northeast State Singda ahongbab amapurakduna chawkhat pagilamda tapna mangan fang bahaurakli. Maruoy na Manipur fawba atay state sing amadi Asia ki laybak singa samnagadawriba lambi asi ayamba saruk semgatpa sagatpa loisilakle. Lambi asina loisilabadi pung tarataruk tagi taranipan fawbagi manungda Bangkok yawba ngamlagani. Khongzel yang na semgat liba railway loisinduna mathang chahidadi train Imphal soidana yawba ngamlagani amadi atuba matamda more yawnaba khonari. Northeast Imphal Airport asina khwaidagi michenba ahumsuba oire atuba matamda airport asisu international flight tanaba semgatli masidat antana cargo flight su taba yaragani. Lamdam asi lamkoiba miyoi singna yamna pamnariba lamdam ama oirakle. Sangai Festival, Siroi Lily Festival amadi Juko Valley asi lamkoiba singi pukning chingsin pam ama oire. COVID laichet mamangda lamkoiba lising kun hena lamdam asi da laglamba adu COVID na maram oiraga masing hantakiba adu hauzik amuk hengalakle. Masidanata na health tourism gilamdasu achoba hongba amapurak pagaloynana. Industry, power amadi water resources kilamdaso makal kayagi project paikale. Forest kanabo honabaga linanak agriculture kilamdaso ahongba kaya purak pangamle hadak paktok liba G20 mifam asina laybak asida ahongba kaya purak pangamlagani haina CM na makataki. For importing international level IT education, Indian Institute of Information Technology (IIT) has been set up in Manipur. Manipur government now operate fully on e-office, thus enhancing transparency and speed in public administration. 5G network has been rolled out in 40 sites of Manipur. In the 4G saturation project, all villages in Manipur will have 4G coverage. Manipur has both traditional and natural potential for handloom and handicrafts. With over 3 lakhs handloom weavers and 2 lakhs handicrafts artisans, with over 2 lakhs looms, Manipur is a unique state having the highest concentration of handloom weavers in India. A textile policy has also been promulgated to comprehensively address the needs of the textile sector. Manipuri handloom sari
JUSHY, known for their fitness, fineness, and elegant design. Traditional textile fabric, namely Safi Ranpi and the Wangkai Fi and the Moirampi are registered under the geographical indication. We have already got it cited. My state has 34 recognized tribes. You will enjoy the beauty of the tribe, different dresses, different culture. Tomorrow at Shanghai Ethnic Park, you will be welcomed by all 34 teams there in the Shanghai Ethnic Park at Moiram. Laibak kul humdoi Australia, Argentina, Bangladesh, Bhutan, Chad, Canada, China, France, Greece, Iceland, Japan, Nepal, Russia, Seychelles, Singapore, South Africa, Switzerland, Tunisia, Uganda, United States amasung United Kingdom gi delegates singna B20 ki session singda saruk yagani. B20 summit asida Manipur da investment amasung partnership ki khudong chaba fangnaba khaki natana Manipur state ki culture, jinjak, art yauna delegates singda top pa fazaraba mafam kaya su yengba fanghanaba Manipur lengak na ningthina semsaduna thamkre. G20 summit asi ngasidagi hauraga February 18 fawba chathagani. B20 ki delegates singna Marjing Polo Statue, Govindaji Temple, Indian National Army ki complex Moirang, Shanghai Ethnic Park Moirang Khunau, Olympic Park Shanghai Tel Imphal West ki yauna tongan ba pukning singsiningai oiraba state asigi tourist spot kaya su satuna yengani. CDO Imphal West na ngarang February 13 drug smuggler ani fagatkre faraba sing adudi MD Amir Khan chahi 13 apokpa laikhidraba MD Abdul Karim Laifam Lehau Khong Lelong Thoubal district ni mahak ngarang numidang wairam pung mga ga makai tabada samuraw awang laikai ima Panthoibi community hall manaktagi fakibani amana MD Maniruddin chahi nifunithoy laikhidraba apokpa Alimuddin Laifam Lelong law mga asi numidang pung tare tabada Lilong Turel Ahanbi Darul Ulam Madrasa mamangdagi kep sapon cases taraga konana fakibani haina polistagi fangba pau amana haidi Makhatana CDO team aduna local club ki mihut singaloi na Lilong area da MD Lakhimuddin Kauba miyoi asigi yumdagi thiba humbagi thabak chathabada jali note nambada sizinaba amuba machugi jena chamaga marfu fagatki Operation aduda fagat kiba polam sing adudi brown sugar gram chamaga tara mari dasmek taruk sino yauba sapon case tara amuba machugi registration number yaudaba Bajaj Pulsar 150 ama higok machugi Honda Activa ama registration number MN06SC0979 mobile handsets ani wallet ani Aadhaar cards ani PAN card ani driving license ama voter ID card ama jalit note nambada sizinaba amuba machugi chena chamaga marfuri cover tawki hairi Faraba miyoi sing aduga loina polam sing adu makhataba ain ki thabak lakhonaba OC Wangoi PS ta sinakre Kangpokpi district ki cycle police station ki manung chanba thingsat village amasung masigi akoibeda leiba mafam kayada paksana popi tharamba miyoi manga police na fare hairi farba sing adudi chungthang khongsai sei kulhumdoi apokpa saingam khongsai leifam pi molding Saigin haukip chahini fumatoi apokpa laikhidraba Zamkholun haukip laifam Ankombung village Pauthang Dongel chahi homfumanga laifam Lungjang village Lengpau kilong chahi kuntramapan apokpa Pauhau kilong laifam and Chaljang village amadi Saikohau haukip chahi kuntra apokpa Paukhai haukip laifam ti Lamkajang village ni hairi Operation adu ngarang ayub pung 13 makai tabada akak na bapaw ama fangbadagi sa permayna PS ki SI Helginthang Dimgel Cycle PS ki SI angam aimol na luching duna kangpug PS ki SP ki bining makhada jathaki bani haina police ki paw asina hairi farbasing adu makhataba ain gi oiba thabak lakhonaba Cycle PS ta kusinakre Manipur gi ngamkhai gi lam mangdana ba MLA homfuna chapsaba firep laugadabadi haina United Committee Manipur UCM gi President Joy Chandra Kwanthok Zamna lenga ki puning singsilakli UCM na Manipur gi ngamkhai gi lam machet ama fawba mangba yaroi haina sathariba khongchet ki manung chana ngasi Manipur amadi Myanmar ga tainaba Kamjong District ki Faiko khul gi manung chana leiriba International Border Pillar number 104 gi fibam yengsilubada Wafam asi UCM gi President Joy Chandra Kwanthok Zamna Paumi Singda Fongdokibane.
Mahakna makha taraduna Manipurna India da tindringaida Cabo Belly asi lamdam asigi manung chana leirami haiba malemgi miyamna khagleraba wafamni adubu laibak thibadi ipa ipuna thambiramba ima laibak asigi asengba masak ngasidi nongma nongmagi mangsilakli oirakli ba fibam asida India lengak amadi Manipur gi lengak na tumina leishinba haibasi pangdabagi thawongni athuba matamda traditional boundary da yumfam oirega chap sana demarcation tawgadabani haina UCM gi maikai degi akanba wafam thamlakli UCM na Manipur gi ngamkhai gi damak amadi apunbagi saktam ngaknabagi damak matam chupada lepkane laibak ani asigi ngamkhai gi marakta chayetnaba lairiba makhai border fencing natraga security fencing khabagi thabak lepkani haina Manipur gi chief minister na pikiba thazaba manghan biganu haina so UCM gi maikai degi makhata na appeal tawki Cabo Belly se akhoi lamni haiba se universal truth ne adu oiba targadi Cabo Belly gi ngamkhai se kangtho matungda madugi lemhauri ba jaga do Manipur lam oigadamni haiba se United Committee Manipur na akhoi na thigatpa humjaba akhoi na fangjaba report ta chapchana leiba adugumlaba report ni haiba do miyam da thamjari ngasi gi lengak singjina akhoi gi achigunlo akhoi gi document aidi maram chana leiraba akhoi da loinaba chapchaba khulai leiraba stage da India government na ngasi phawbada Manipur gi lam mangaga madu yengaga leiba aise miki thi bagi lamchani haibse United Committee Manipur na thamjari maramdi India gi mafam kharada lam mange mafam kharada di Arunachal Pradesh ta India government na lawriba adugumlaba activities do aikoi Manipur da su tawbiyo Manipur se India gi lamne Manipur India gi lamni India gi lam mangba matamda tumina yengaga leibido makhata na tawbigunu karigumba aikoi na haijari bse United Committee Manipur na haijari bse karigumba leibang miyam na support tawbiyo aikoi di iramdam gi damakta ireisa gi damakta if aifuna thambiram lansing ase ngak senba masibu mangdana honaba haibse United Committee Manipur gi adugunlaba khongthangni United Committee Manipur di ngamkhoi gi damakta Manipur apunba saktang gi damakta matam chupada laigani aduga masida compromise tawro habido ngasigi miyam da thamjari Khongsat aduga mari lenana Faiko khungi khulakpa house ti tawthangna phongdorakibada Faiko asi India gi lam oijarabasu maptadi Myanmar da yawba maramna makhoi gi lamni haina claim tawri adubu hanadagi leramlaba border pillar dadi India gi lam oina leidi Hana leramba lamdagi nauna semba map asida kilometer mangarom mangduna leiriba asi lengang miding changbiduna asengba boundary khangdoklaga border fencing tawbiyu amadi area asi India gi map manungda yawdaba maramna NREZA amadi lairaba miyamda lengang na piriba khudong chaba scheme kaya mafam asida phangba ngamdaba galunina chawkhat thaurangi lamdasu sotana leiri hayi India ga Burma to buse handigi lamga huchi lam se jam tungale ado pilal tungale me tungale ado karigira hairga huchi gi bayam se handigi ekoi khunse ayam buse India ne huchi di me jingraga pilal jing dibida me jingbo ganda ne da ayam buse kapoida changhare ado go pilal se yardi Manipur gi government na yardi thuna ekoi gi boundary se pachena tupiro ado na dredi ekoi gi wakhan sunungai de ado Manipur da lebuna Manipur sarkar na pachena tupiyo yaraga di huchi di yam laraga kaponi hai khare Faiko se ado pillar se siraga pillar tungale map tungale ado huchi di net gida kapona huran khare ekhoi gi lamse yara di ekhoi Manipur sokalna phachena tubiyo yaraga di phachena more gi saida bodal fencing tobugumna sigi lamso ekhoi gi lamso phachena tubiyo elemental di mari manga te tum mang khare ekhoi India Manipur na lam gi tamada ekhoi lemin daba se kapoga ekhoi India se huchi di kapo mayamna ekhoi gi India se kilometer mari manga di loi luthok ado pilal di adum le ado pilal jingba ganda Aina Thinkraba RPF ki President Irengbam Chawrin asi Manipur ki ningkha tamba hanjinaba pandamda kathokpaga loinana leibak asibu yamna nungsijaba luchingba amani haina UNLF ki hanagi Chairman RK Sanayaima alias RK Megan na IS News da akhanana unaba amada phongdorakle Manipur ki hauzik oiriba chiraba tanfam asida RPF ke luchingba Irengbam Chawren laikidaba haibasi yamna chawda mangzaba amani luchingba asi kumja lesimga chamapan marfu manga marfu tarukta kachinda khangnarakhi hairaduna mahak silent thinker ni ngangadaba wa khak tamak ngangba ahenba wa ngangdaba misakni haike apunbagi pangal sagatuna ningtam lalho changsenaba pandamda MPLF sembada Irengbam Chawren su achoba thodang lauki haina RK Megan na makhatana phongdoki 그만하게 오늘 저희가 저 은행 페이로 양문을 거 세컨을 혹시 나와서 이런 말씀이나 그
Kasinjala Himutamda 1985-86 Mutamda Kuju UNFK delegation Nama Chaputamda Ada Motion Tinga but they come up Mutamda UFP Kasinjala University Tinga they come and hold Shiki PFP discipline university Kuning man Patete the community the Kanaka the say Kambo say wa Nanga wa the young man at the number and there is silence thinker labor and the strategic discussions in the Kamasi intensely patriotic Bakshi of Mushizaba Bakshi Manipur Ninka Bagi walk along straight sister fully dedicated to our IS News na hangba wahang amagi pau kumpir duna RK Mege na fongdokibada malem gi tongan ba leibak singi revolutionary movement ning tam lalhogi puwari yengbada lalhoba Zio Kongtang asi aka akumni amuk sonthaba amadi kankhatpa asi thengnei maram aduna Manipur gi oinasu masigi trend asi yenglagadi yamna quality leiba revolutionary movement ama soidana lakani haibagi thazaba lei haiki Aikoi stasu apikpoli pa oyesu masigi revolutionary man straight amagi we experience the place of something aikoi matamada yamna oruntamda soul Adem karo the himo jise ko haitare ado haitare ko kudinge ko no wa wakhala se pore madurge so ka khare tumaina haitare ro ka shi ono go quality no re be ka ngasi mo film stage show mase ano go quality ma thoro ko straight se no go quality ma hafna ngasi apun ba yola wa magi satam do ko ho Mapung pan pulla straight reception about Jackson on the film studio. May I make upon the ascent of power. Aduna, among Fukala to the Mantic Yaw, Yaw struggle. Can you have must be historical process? Down Aduna, Nasi, the Coronia Hires, Masi Yola, the Saturday, Yaws, leadership, Masi Kana, Toto, Set, Masi Kana, Mia, Sangava. Miyanga tingana akoi identify to somna miyanga hingibo consigla tenga to samena sabra yala so GP Women's College Imphal lingkhat khiba chahi yangkai nipan mapung farak pagi mapok kumon thorong kamar loinana Englising aniga kun amadi Englising aniga kuni thoya college asigi subject topper yauna makok thongba ngamlakraba mahiroi singbo puning thogat pagi thoram pangthokre College asigi Central Hall da pangtokiba thoram aduda College asigi Principal Haisdep Sankar Sarma loinana DMU gi Dean School of Social Sciences Professor Raskumari Tampasna amadi College asigi Physics Department ki High OD amadi Students Union ki Vice President Dr. Maisna Vidyasagar na Chief Guest President amadi Guest of Honor oina sarugyaki College asigi founder Ima Ganapriya gi mitamda amadi machanupa Hais Dujamani Dev Sarma gi photo da hailei katuna ikai khumna ba utki thoram adugi chief guest ki warol pirduna Hais Dev Sekhar Sarmana hai GP Women's College asi Manipur gi mahai masing tambagi lamda nupi khaktang tamba miyamna masak khangba college ama oidi haibada haimanba thokloi College asidagi thokhiba mahiroi singna ngasi thabak thoram khudingmakta Mangjil Thana Chatpada Pukningda Apen Bapoi, Hiram Kudingmakta College Asigi Mahiroi Singna Achoba Fida Amakan Bangamle. Ngasigi Thoram Asi Chahi Yangkai Nipan Asida, College Asigi Oja Singh, Mahiroi Singna Katokiba, Laurakiba Thodang Adu Ning Sing Bani Haina Sufongdoke. Manipur gi education sector da ngalingay matamdagi, Nupi Singbu Awangba Thaki Mahitambada Achoba Thodang Lauduna Lakle, College Asigi Principal Professor Raskumari Tampasanana, College asigi oza amani haibeda miyamda pibiba ikai khumnabana College asigi damakta amadi mahiroi nupi singi damak hona janingbagi thongna hengathalli haina oza singna su punna kusamnaduna hona minasi haiki Thoromgi saruk ama oina Englising aniga kun amadi Englising aniga kuni thoida College asigi university topper
college topper amadi subject topper oirakraba mahairoi singda college asigi founder amadi oja singna donate tauba guest award yauna citation piduna pukning thawatke thorom aduda college asidagi pothakraba oja sing teaching staff non teaching staff amadi mahairoi singna sarugyari Mamangi chahi khara laibaki fibamna maram oiduna mahai masin tambagi lamda fagadhanabgidamakta Alliance for Socialist Unity Kanglaipak asukna changsilakiba campaign for National Regeneration CNR gi khongjang asi khongjal khara taptharure chatliba chahidagidi hanagum amuk hana changsilagani mahai masin haibasi mioiba khunaina chakholakpagi mayone ngasigi mahairoi khunaina hayenggi yumbirelni achumba amadi maru oiba asi mahairoi singna pukning wakhalda chena thambiduna isagi asengba mahai masingi changyeng pc loinana asigumba yumbirel oigadawriba mahairoi singbu lamjing lamtak piduna leiba khunai amabu makhut makna sembi sabiriba oja singna asukna changsin jariba khongjang asibu mamang thakta saugat piduna achoba thodang lokhibagum makhatana thodang lobinaba noluk jari aikhoigi khunaibu Kannabagi Pandamda Alliance for Socialist Unity Kanglaipak Asukna Campaign for National Regeneration CNR gi saruk ama oina mahai masin tambagi lamda chatharakhiba khongjangi manung chana handaksu mahiroi singi aroiba changying singda nataba pambai sizinadabagi khongthang kaya changsingani chatliba chahi asigi February 15 dagi haukraba adubu Manipur gi mahiroi singna lawba subject singidi mapung oina February 13 dagina April mga fawba chathagadaba CBSE gi class 10 amadi class 12 standard February 12 amadi 13 dagi haugadawriba COSEM gi class 12 amasung class 11 standard loinena March 13 dagi haugadawriba BOSEM gi class 10 standard ki aroiba changying sing asida marilenaba mioi pumna magna ngakna chaminagadaba wafam khara CNR gi Special Task Force STF na thamlakli Kana amata na khongbal chenba yaroi khongbal chendanaba changen fam khudingmakki akoibagi meter chani na konba mafam singda changyeng chatharingai manunggi oina STF na curfew thamle invigilator amadi mahiroi singna aranba nattaba thong sing tawbada pambai oigadaba khudam oina lairek aiba chezet iPad mobile phone camera amadi hariba sing asiga manaba device pumnamak changyeng sangi campus manungda pusinba yaroi Changyeng sang manungda invigilator singna mahairoi singda takpiba silhanba mahairoi sing masel sinahanba asina chingba karigumba makhal amatagi aranba tawba yaroi haina Deepak Commander Special Task Force STF Campaign for National Regeneration CNR asukna press thadorakpa cherol amada phongdorakli Churachandpur District ki Saikot AC ki manung chana laiba dampi langjol gi khunja singna napsagi chengdagi hauraga lenga ki chakthung amata phangdana leide kumja Englishing aniga tara taruk tagi lengang na masak khanglaklaba khul asigi phangpham thokpa chakthung pibinaba khunja singna lenga ki pukning chingsilakle ngasi khul asida faut na cheliba ising khong tuilelun gi mathakta khunja singna nauna saba galngam selkhuni haina mingthonba upaki thong ama KSO Samulamlan Block ki President Telen David Komna miyamda kusinaki thorom aduda sarugyakiba khul asigi ahal kaipau khongsaina ising khong asigi mathakta saramba Calvert haukiba kumja Englishing aniga kuni thoigi June gi kulhumdoida ising isauna chenthakibadagi khunja singna yauna khudong chadaba mayokna duna lakhi tangai fadana gari changba yaba thong samnaba semnaba khunja singna sel khainaraga ngasigi upak thong asi sabani haiki Mahagna makataraduna Churachandpur District Headquarter dagi Remkhai lambida subnatagi kilometer 16 ro chatlaga leiba yumthong nifutaret ki apunba mising chahum yangkhai rom khundaba khul asi yenglubada awatpana pik thalle lenga ki loishang amata khul asida leitabata natada mobile network phangdabana khunja asida chawna khudong chadaba mayoknei chingda pamlo uraga mahai marong thabana hingnabagi lambi oiriba khunja sing asigi yenglaga khul asida primary school community hall water supply scheme amadi primary health sub center thambinaba lengang honabiu haida mahangna appeal tawki 2022 da June 23 da ising turen ising hana karbat thabne ba uku thara lerambdu ising na tawdara
ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯟ ꯃꯌꯥꯝ ꯍꯧꯔꯒ ꯑꯁꯤ ꯊꯣꯡꯁꯦ ꯎꯄꯥꯛꯀꯤ ꯊꯣꯡꯁꯦ ꯁꯦꯝꯖꯤꯟꯕꯅꯦꯕ ꯒꯣꯔꯃꯦꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯉꯁꯤ ꯐꯥꯎ ꯀꯩꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯈꯨꯟꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯨ ꯂꯩꯇꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯈꯣꯠꯅꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯕ ꯁꯦꯟꯇꯔ ꯂꯩꯇꯦ ꯅꯦꯠꯋꯥꯔꯛꯁꯨ ꯂꯩꯇꯦ ꯇꯥꯋꯔꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯅꯦꯠꯋꯥꯔꯛꯁꯨ ꯐꯪꯗꯦ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯁꯣꯔꯣꯛ ꯃꯄꯥꯟꯅꯤꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯟꯁꯤ ꯑꯩꯈꯣꯏꯁꯤ ꯌꯨꯅꯤꯡ ꯀꯜꯇꯤꯚꯦꯇꯔꯅꯤꯅ ꯆꯤꯡꯂꯧ ꯎꯕ ꯃꯤꯅꯤꯅ ꯑꯁꯤꯗ ꯇꯝꯄꯥꯛ ꯂꯧ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩꯁꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯀꯩꯁꯨ ꯐꯪꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ ꯒꯣꯔꯃꯦꯟꯒꯤ ꯆꯥꯛꯊꯨꯡ ꯆꯦꯡ ꯌꯦꯜꯂꯁꯨ ꯅꯦꯞꯁꯥꯒꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇꯁꯨ ꯐꯪꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯎꯁꯦꯁ 47ꯅꯤ ꯄꯣꯄꯨꯂꯦꯁꯟꯅ 350ꯒꯨꯝꯕ ꯃꯦꯛꯁꯤꯃꯝ ꯂꯩꯔꯝꯒꯅꯤ ꯑꯁꯦꯡꯕꯗꯤ ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏ ꯁꯨ ꯅꯣꯝꯃꯒ ꯍꯤꯡꯅꯕ ꯆꯔꯥ ꯇꯥꯜꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯗ ꯇꯧꯅꯤꯡꯕꯁꯤꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯅꯝꯕꯔ 1ꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯄꯤꯕ ꯑꯉꯥꯡꯁꯤꯡꯒꯤ 에듀케이션ꯗ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯁ꯭ꯀꯨꯜ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯍꯨꯝꯁꯨꯕꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯕ ꯁꯦꯟꯇꯔ ꯄꯥꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯨꯝꯕꯗ ꯑꯅꯥꯖꯤꯛ ꯂꯩꯔꯗꯤ ꯐꯥꯔꯁ ꯑꯦꯗ ꯇꯧꯅꯕ ꯂꯩꯇꯦꯕ Kathmandugi Nepal Pragya Pratisthanda Pangthokpa 16suba Asian Conference of Dalit Sahitya Englishing Aniga Kulhumdoida National amasung International gi award kaya yenthokre Manipurdagi Dr. Y Mahendra Kumar Singh Convener Global Corona Warrior Award Committee India Dr. Haubam Indra Kumar Maitei Associate Retired Professor Dr. Waikhom Gojan Mitei Kairao Kendragi MLA Laurembam Rameshwar Maitei OC Irilbung Police PSP Puzelung Khoinam Tokyo Rakesh Moirangthem Karam Asni Kumar Huirom Dhamendra Ningthaujam Anjit Singh Manipur Police ki SP Thokchom Krishna Tombi Dr. Thokchom Sunil Deva Singh Irungbam Yai School Yumbram Babib Kumar Daily Village ki Secretary Ashuli Anga Tanru Village ki Headman Ungkhayai amasung Yumnam Romenda tongan ba award sing piduna ikai khumnakre hairi Chahi khudingi International Mother Language Day ga mari linena Sahitya Thopang lupna piba Khumbong Mayum Gaurahari Madhumati Mother Language Award Englishing aniga kulhumdoi asi language activist Mangpu Kilongda piragani February 18 da pangthokadawriba International Mother Language Day ki thoramda hairiba award asi lanthoklagani hairi All Assembly Road Laiba Manipur Legislative Assembly Museum and Archives ki Auditorium da Pangthokadawriba thoram asida Danamanjuri University ki Vice Chancellor Professor Andras Mohona Chief Guest amasung Film Forum Manipur ki Chairman Lai Mayum Surjakanta Sarmana President oina sarug yakani Lilongda itin fam kauba festival asi lagliba Mars tagi manungda pangthoklagani haina festival asi ki committee ki advisor MD Rahizuddin Sekna phongdokre wafam asi ngasi Lilonggi 13 suba Assam Rifles ki office complex da Colonel Aditya Dio amadi Major Deepak Kataria na chair lauduna Lilong area asi ki intellectual club organization amadi CSO singna pullaga fam kiba mifam amana tarakpa resolution gi matung ina phongdokhibane Pangthokadawriba festival asigi maming asi Imphal Turel amadi Iril Turel ani gi itinfam oiba Lilonggi jaga asi lehau chenba lamdam amani Manipur gi mayun oiba yaba lamdam amasuni aduga mafam asida leiriba naha sing asi masafaba tinjang kaijang daba oi maram asina itinfam haina thon kibani haina su phongdokki itinfam asina piriba nunggi oiba paujal asi mafam asida khundariba miyam asi Yamna pukchel sengba mabuk mapau faba mayong michan faba aduga Manipur gi chingmi tami pumnamak leiba mafam amani miyam pumnamak itinfam festival asida lengbirak-tuna sarugyabiyu amadi miyambu taramna okchari hainasu advisor MD Rahizuddin Sekna phongdokki aduga itinfam festival asida nunggi oiba wakhalon aikhoina piningba mayam adu ubiyu amadi mafam asida matam kuirabagi tungda pangthokadawriba festival asida sarugyabiyu makhatana Manipur gi laifam mafam kayadagi Lilong asibu tongana leibagum khanariba stigma asi maru oina lauthoknabagi dama festival asi pangthokjabani haina su mahangna phongdokhi festival asi Lilonggi mafam chaba jaga amada pangthoknaba semsari festival asigi matangda akupa warol khanghan jagani haina makhataki
ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯐꯝ ꯑꯁꯤꯗ ꯐꯦꯁꯇꯤꯚꯦꯜꯅ ꯆꯤꯡꯕ ꯑꯃꯠꯇ ꯁꯤꯜꯂꯛꯇꯕ ꯍꯥꯏꯕ ꯇꯥꯏ ꯂꯤꯂꯣꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯂꯩꯕꯗꯧꯅ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ ꯃꯁꯤꯒꯤ ꯁ꯭ꯇꯤꯒꯃꯥ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯟꯅꯔꯒ ꯇꯥꯟꯅꯔꯒ ꯃꯦꯖꯔ ꯀꯇꯔꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯄꯤꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯒ ꯇꯧꯔꯦꯔꯒ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯒꯤ ꯀꯦꯝꯄꯁꯇ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯌꯥꯝ ꯀꯨꯏꯗꯅ ꯍꯥꯏꯖꯕ ꯇꯥꯏ ꯃꯥꯔꯆꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯉꯁꯤ ꯈꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯩꯍꯥꯎ ꯆꯦꯟꯕ ꯂꯝꯗꯝꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯣꯜ ꯂꯝ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯆꯥꯕ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯃꯁꯥ ꯃꯎ ꯐꯕ ꯇꯤꯟꯖꯦꯜ ꯂꯥꯏꯆꯦꯟꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯕ ꯍꯣꯠꯅꯕ ꯀꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯇꯤꯟ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯒꯠꯈꯤꯕ ꯂꯨꯄꯥ ꯂꯥꯈ 39,60 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯉꯔꯥꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯍꯩꯀ꯭ꯔꯨꯖꯝ ꯗꯦꯕꯦꯟ ꯀꯤꯁꯣꯔ ꯁꯤꯡ OC ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯐꯥꯒꯠꯈꯤꯕ ꯁꯨꯄꯥꯔꯤ ꯕꯣꯔꯥ 150 ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯐꯨꯗ ꯑꯦꯟड ꯁꯦꯐꯇꯤ ꯑꯦꯅꯥꯂꯤꯁꯠ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁꯅ ꯊꯥ ꯑꯁꯤꯃꯛꯀꯤ ꯇꯥꯡ 18ꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯔꯕ ꯁꯨꯄꯥꯔꯤꯁꯤꯡ ꯃꯥꯡꯍꯟꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯆꯥꯊꯣꯜ ꯈꯨꯟ ꯑꯃꯗꯤ ꯖꯥꯔꯣꯜꯄꯣꯛꯄꯤ ꯈꯨꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯑꯃꯗ ꯁꯨꯄꯥꯔꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕꯅꯤ ꯁꯨꯄꯥꯔꯤ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ 1323 दा जिरीबाम पुलिस स्टेशन की टीम अमना फागत खिबा यामलबा ब्राह्मीज ड्राई बेटेल नट सुपारी हाइन खंगनबा पुन्ना बोरा मसिंग 450 मणिपुर की फूड एंड सेफ्टी डिपार्टमेंट दगी एनालिसिस रिपोर्ट अमा लौरबा मतुंगदा जिरीबाम की जुडिशियल मजिस्ट्रेट फर्स्ट क्लास ना डेट 13/2/2023 दा तारक खिबा विथिन 1 वीक अमगी मनुंगदा डिस्पोजन तौनबा हाइबदुगी मतुंग इन्ना ngasi डेट 16/2023 असिदा उचाथोल अमदी जारोल पोपी ताइनबा अनिगी ताइनबा अहांगबा मफम जगा अमदा थादुना हनखरे असिगुम्बा इलीगल ओइबा पोट चै पुसिल्लकपा असिगी मायोक्ता जिरीबाम डिस्ट्रिक्ट पुलिसना मखाताना ड्राइव हौजिक पाउगी मरथना तनबा ब्रेक अमा थमसरी Go Aviator Academy Mapung Fana Aviation Tamnanabagi Mafam Experience Lairaba Singna Takpi Tambiri Lengsin Bilaksi Aikoi Punna Taminarasi Cabin Crew Amadi Ground Staff Ki Mangnanbu Mapung Fahana Nabagidamak Sem Saraba Course ब्रेक मतुंग mayam butaram oksari makataba pau pisari Assam ki Jorhat district ki Chok Bazar da ngarang numidang dukan chama mai netumna chakre pau asigi matung ina short circuit tagi horakhiba mai ho langpok adu bazar asigi main gate da leiba figi dukan amadagi chakpa horakhibani hairi yamdrabada fire tender kun mafam adu da changsinuna mai kanbagi thabak paikhatke Jorhat district ki SP Mohanlal Minana thodok asigi matangda phongdorakpagi matung ina Fire tender kun mangana Jorhat ki mayol dayat leiba Chok Bazar da chakhiba mai adu kannaba honaki hairi dukan chama mai na tumna chakre haibagi paw leire haina SP na makata na phongdokhe Haujikti fibam adu laksinba ngamle mai adu short circuit tagi haurakpa oigani haina thajnari hairi Haukiba pung kunmari da India da nongna miyoi chama ga 53 COVID positive oire fagalakpagi changsa da 49.9 ama oire apunba confirm case na koti mari lagni futeret yaukre active case na lising ama chanipan homfunitoi da hantakre laina asna maram oirga laikidaba migi masing lak manga lising kuntra chatret 53 ni laina asagi ngakthoknaba vaccine kapthokkiba punba migi masingna koti chani kun lak marfu Homfu humdoi henkre malem gi oina COVID laichana khwaidagi hena sokolaba lebak singi manungda USA na ahanba India na ani shubada amadi France na humsubada leide awang nongpok state ki oina Assam na ahanba Mizoram na ani shubada amadi Manipur na humsubada leide Sanabagi pau thamzare
Youth Club Cum Information Center Kontha Ahalubna Senduna Tha Asigi Taramathoi Club Asigi Grounda Nupagi Team Taranithoi Amadi Nupigi Team Mapana Sarug Yaraga Satharagli ba Taramathoi Shuba Yumnam Rasmani Memorial Invitation Under 15 Boys Amadi Under 17 Girls 7A Side Case Prize Hockey Tournament ki ngasisanaki ba Nupa Kanglup ki sanaki ba ahanba match da TWC Tabungkhokna SEYO Singzamai Khetri Lekaibu Taranithoi Shinoida Sinoda Maithiba Pikre Atopa match amada YCCICC Kontha Ahalupna MLHA Langthabal Bugol Nipal Ahum da Maithiba Pikre Nupi Kanglup ki sanaki ba match amada PHAM Thangmai Bana YCCIC Bu Gol Taramanga Ahum da Maithiba Pikre Atopa match da YCCIB Kontha Ahalup Amade Bisnupur Hockey na sanaki bada Goal mari chanaduna draw oikre. Satharagli ba tournament asigi nupa Kanglup ki ahanba semi-final match hayeng ayupung nipanda KKHSC Khongman amadi TWC Tabungkhok ka sanaragani. Ayupung mapan makai tabada Hockey Union Lairik Yengbam Lekay amadi YCCICC Kontha Ahalup ka sanaragani. Nupi Kanglup ki ahanba semi-final match hayeng nungtil pung amamakay tabada SYUC Ujekon Kunaw Amadi MLHA Langthabalga Sanaragani. Nungtilpung Anita Bada Mayra Basikong Amadi YCCIC Kontha Ahalupka Sanaragani. District Sport Association Kaksingi Miding Makada Sena Athletics Organization Sindna Tha Asigi Taranithoi dagi hauraga Kakching Kunjampat ki sanabungda Tim Mangan Sarugyaraga Satharakli Bataranipan Suba Sena Cup King Sanaki Bab Matsta AIFA Iring Babna KFC Kakchingbu Gol Ahum Anida Maithiba Pikre Match Mai Pakraba AIFA Gi Gol Ahum Adu TH Avinas A Anan Amadi L Avinas na match ki minute Homfu Humdoi Amadi Humdra Chatpada Matang Sit na Chanki KFC Kakchingi Gol Anina Augustine Amadi P. Harry Max na match ki minute kul humdoi amadi humdra chatpada chanki. Tournament asigi hayeng nungtil pung ani makai tabada SAO Kakching amadi YWU Kakching ga sanaragani. All Manipur Football Association gi meeting makada chamagani fu humdoi suba Battalion CRPF amadi Imphal West District Football Association gu kusam naraga sinduna chatliba tha asigi maridagi Sports Authority of India NERC Tagel gi football tough ground da team kunmari na sarugyaduna knockout basis sa chatharagliba tarahumdoi shuba Sahit Manuranjan Singh Memorial State Open Football Tournament ki ngasi sanakiba match da Sagolban United na KSC Kangpokpi Bugol ani amada maithiba pikre Match Mai Pakraba Sagolban United ki goal ani adu Basanta amadi Lansing na match ki minute yang kay humdoi amadi Homfutare chatpada mathang sit na chanki Match asida KSC Kangpokpi gi amatangay raba goal na match ki minute kontra tare chatpada haw khole na chanki Satharagli ba tournament asigi hayeng nungtil pung amamakay tabada Poloy FC amadi F4C Cycle ga sanaragani All Manipur Volleyball Association gi meeting makada United Nobel Volleyball Team amadi Social Welfare Club Top C5 da kusamnaraga tha asigi tara dagi hauraga Top C5 Volleyball Ground da team mapan na group ani da sarugyaduna satharagli ba mga suba elangbam Pisak Singh Memorial State Level Men's Open Volleyball Tournament ki ngasisanaki ba third place match da MPSC Manipur Police na YMGO Hairangoi Thongbo straight set point kun mga taramapan amadi kun mga kunmathoi maithiba piduna tournament asigi third place title lauki tha asigi taramapan da MSWC Mayang Imphal amadi KYLSC Kachi Khulgas final match da sanaragani Chatliba tha asigi kundagi hauraga kulhumdoi phawba Mangalore gi Yenepoya University na yumbu oiraga pangthokadaba
All India Inter-University Best Physics Men Championship da saruk yagadawriba Manipur University ki team ngasi Imphal thadokre. Manipur University ki team da saruk yariba sanaroi singdi Sasidananda Lemapokpam Nongthombam Nonggis Nganba Kiyam Dinesh Kumar Thingnam Roshan amadi Sarat Chandra Huirongbamni. Team official da Dr. L. Ibetombi amadi S. Druba Yauri. Manipur University ki team asina Imphal Thadok Lamdaida All Manipur Bodybuilders Association ki thomi stigna yaifa pauzal amadi competition asi might paglaknaba yaifa pauzal piduna lamthaki. National Master Athletic Association ki meeting makhada Haryana na yumbu oiraga Dronacharya Athletics Stadium Kurukshetra da ngarangdagi hauraga satharakliba Marishuba National Masters Athletics Championship ki ngasi Ani chanba numita Manipur na gold medal kunmanga, silver medal taret amadi bronze medal mga puna medal kuntra taret sukre. Ahanba numita Manipur na gold medal taramathoy, silver medal mari amadi bronze medal mari laubang amke. Championship asida Manipur gi N Subadana chahi homfu mga mathag kangluk ki javelin throw da gold medal lauke. Masana asida hais ibiyay mana Chahi hompu mga mathakta bronze medal lauki, chahi marfu mga mathaki kanglupta TH dasu na gold medal lauki. Ngasi gi oiba ay ngasagi pau pizari. Ngasi Manipura khwaidagi sabagi chang Celsius dirgi kunipan dasmik ahum oiki bagalunina, khwaidagi ingbagi chang na Celsius dirgi mapan dasmik ama oiki. Nungshiti yauba ising maligi chang na yukta chada marfuni toy oiki, nungsilda na chada kunmapan oiki. Aroy badamaroy ba pa mukahan na tamsari. B20 Conference Hogdokre Center de BJP lengak lakpadagi awang nongpo kilamdam yauna chawkhat khongthang da achauba ahongba ama lakle haina Chief Minister Nongthomam Birena phongdokre. Lilong area da CDO Imphal West na operation sa tabada miyoy ani brown sugar amadi jali not na bada sizinaba polam galone na pagat pagamkre. War on Drugs campaign kankhalakli Kangpokpi District ki Thingsat Village amasung masigi akoy bada layba mafam kayada pak sanat popi tharamba miyoy mga pulis na fare. Amadi ipuna thambiramba ima leibaki asengba masak nong manomagi mangsilakli lengak na tumin na laishin ba haibasi pangdabagi thawong ni haina UCM na hairi. Ngasigi oy na IS News na pizabab Manipuri pau matangas daloy zarib ining tabir ba kwai pun mapur kurum sari.